Maitai gi punsi laipul Luhongba Chatkadaba Chatna Kanglon Singda Lup Ahum All Manipuri Technical Socio Culture Organization AMESCO All Manipur Art and Culture Student Union AMECSU Amadi Manipuri Nat Kanbaluf MLK na Yengsilagani Karigumba Chatna Kanglon Thugaiduna Chatharamba Tarabadi Lup Singasina Action Loukhlagani Hairi Ngasi magpangthoknariba Luhongboda maring marangba chatnabi ama oina chathanarikriba haizing kharai amasung Luhongba numita bombula thaba haizing kharai amadi Luhongba numita isai nongmai musical concert tawba punsi laipul Luhongboda thabal chongba sonapung mayolgi phizang yukhal nattabida ingkol sorok thungnaba phi khanba haizing pot numita cake kakpa amadi khudop shinaba Luhongringai nupi mayumda nupa lakpa Kundo parengi mahuta sanagi likna mahut senba janu ningol na lai koiba matamda taret ki sel jaibidaba chepau phangbiba singna sona pungdamak taret ki sel katpiu babok mamai sel thaba janu ningol gi fijet laitengda nat ki wangmoda setpi inbidaba thinba khongba jantra band party na khongrau furit setuna sona pungda changsilakpa cameraman na sona pungda changlakpada machu mamelgi visual setpa maitai saisak natraga sankritan saisak ki mahutta hindustani saisak natraga matamgi saisak na saklakpa nat ka mari lenadaba miramgi thinba khongba music instrument pushilakpa koyet yetpada param chumna koyet yetaba haiba sing ase manipuri miyam tawbiganu Karigumba Chatnabibu Thawai Ushitana Aidi Angambani Ai Mangaire Khanduna Chatlamba Thoklabade Manipurda Lairiba Nat Chatnabigi Loishang Singa Kushamnaduna Chatnabi Ngakna Singgi Mathakta Action Loukhlagani Haina Phongdrakli